Mobile internet thingbagi mayokta satharakiba highway blockade handokre. Manipur da thogliba kanglupki wathok asina maram oiraga haukiba May 3 dagi. State asida mobile internet thingjinduna lakiba sigi mayokta. Senapati District Student Association na tha asigi mangagi numidang wairamdagi satharakiba matam kaktaba National Highway number 2 ge economic blockade ado ngarang dagi handokle haire. Blockade handokpagi khongthang asi ngarang numid yung ba matungpung amarom tarakpa duwaida Senapati Town da. SDSA amadi Senapati District ki amadi nagagi tongan-tongan ba Apex Organization gi oiba apun ba mifam ama pangthoklaba matungda lepna khibanai Manipur gi hauzik oiri batang dhulaita da ba law and order gi phibam asida asigumba blockade sathaba sina hena pamdaba thokdokseng thorakpada natana khamthengna awaba mayok nariba miyam da hena awaba piba oina thoklagani khanbadagi ni haire ningsingba yabade Senapati District Student Association na kaukhiba blockade asigi manungsan na tha asigi mga amasung 3 kilo na ba nongyay matung pung anirom tarakbada National Highway number 2 da Imphal tam na lakpa langoy puba truck taraga mari blockade sagat pasing na mayangkhang area da thugay duna mga ta thogan khiba laikhrabadeng